Sahi Khudingi April gi tang tarahumdoi da pangthokpa Martyrs Day sahi sigoi su seirau sing da leiba leikidraba singi khubam da makhoi gi lehori ba imung manung mari mata maru mapang amadi lamdam masigi CSO sing maira paibi imai bel amadi nupi angang kayana haikaleka tamduna pangthokre miyamna athoba singi mafam da haikaleka tamduna ikai khumna ba utke ningsing bayai sahi nifumdoi gi mamang kumjal sing ma samapan Manipur nithoigi April 10 da Central Security Force ka kodom pokpida khut thona bada lona thingkraba nalolup RPF ki People's Liberation Army gi cadre mapan na laikhitabada numit adudagi hauna sahi khudingi April 10 sibo leibak kidamak ka thokiba athoba singi ningsing numit Martyrs Day haina pangthoktuna lakli Muslim community na kham thena yaningdraba Wafa Amendment Act lisingani kunmanga sigi mayokta Supreme Court ta wakatuna Act asibu singna biyo haina Youth Wing Lilong ki maikai dagi Manipur gi Lok Sabha gi MP Dr. Angomsa Bimol Akoijamda ai baserol pisingduna takshin krai Youth Wing Lilong na pising ki baserol adugi matungina Act asina Muslim community gi autonomy da sauna singna ba oire masigi mathakta constitutional validity gi yenglaga Act asina minority Muslim singi right mat panei Maramaduna Asumba Asingbadu Muslim Miyamda Fanganaba Hosik Oriba Piba Masi Yanglaga Kanaduna Supreme Court of India da Satuna Ek Asibu Singna Bihaina Takshin K. Kangpukpi District ki Kaitel Manbi Manakta Port Sai Puba Truck Ama Accident Thokpada Maitai Masa Ama Yaurami Haibigi Thokdoka Mari Lenena Kuki Zogi Lamni Haina Masana Claim Tongjaduna Kotuna Maitai Masa Sing Sanglak Tanaba Kangalakli Committee on Tribal Unity Kotuna Thador ki Baserolama Gimatungina Maitai Singna Makogi Lamda Sangsinduna Pamdaba Thokdok Tokanaba Honai Haina Maral Siri Asigumba Thokdok Asi Makatana Thoroklabadi Akan Batabak Lokat Kani Haiduna All Manipur Road Drivers and Motor Workers Union na Asigumba Thong Satabigano Haiduna Highway Paring Asi Kuki Singna Hena Miching na Singna Lainaba Sukhangan K Masigolena Lambi Paring Asida Saliba Gari Singda Kuki Singna Sektobugi Tabak Hena Kakalakadauri Lamdam Masigi Maruiba, Layama Oriva, Ibudo Tangzing Harauba, Sahiasigoina, Kalin Humni Panba, April Gitang Kuntra the Horagani Hairi, Tangzing Seva Mandalgi, General Secretary, Keshital Zet Singna Kujak Piduna Tador Kibaserolam Gimatungina, Inga Gitarani Tuni Panba, Zungitang, Nipan Fauba, Ibudo Tangzing Harau, Pangtokani, Megitang Tarani Toida, Miam Gipiral Katva, Megitang Kuntrama Toida, Ibudaw lamthokpa Zungitang tarutana lamjal mungna masung Zungitang nipandana lairoi oigani harau basida nat ki pizol setuna jagoi isai thogal tobiyo haina Thangjing Seva Mandal gi maikaidagi miyamda appeal torklei Kwakta Santhong Makha Lekaidagi oinam atangbana Veterinary Department ka kusam naduna ngarang laikai asida hui hogdong singda anti-rabies vaccine kapthokrai thoramaduda hui nipu marironda anti-rabies vaccine kapthoki khongthang asi handak lamdam asigi mafam kyada rabies leina santorokli basidagi laikai asida leina asi ngakthokna ba paikhatpane hairi